Operation Blackboard haina mingthonduna Impact News na tha asigi kunithoi dagi hauduna kumbi sandong Upper Primary School gi awat apa kaya gi paudam sandokhibagi mahai oina school asida Leingakna oja ahum ngasi tharakre hiramasiga mari leinana Manipur Leingakna Education SK Director NG Bogendra na thokpa order amagi matungina School asida Moirang Multipurpose Higher Secondary School dagi oja ani amadi kwakta khoman dagi oja amapuna oja ahumasi tharakhibane panwayabadi Impact News na state asigi education sector da hen bamitheng thamduna paring naina chathagadaba thauram asigi ahanba episode ta mahairoi Chatruka Nifu hen lairiba kumbi sandong Upper Primary School asi Leingakna oja taramari khakta lairiba oja masing asina class launa bahotna bada khudong chadaba kaya laibadage school asigi headmaster na Houkhre chahi kuntare tromasi masagi toloptage lanai oja neklaga school asi chalaiduna lairi school asigi lairiba classroom asisu mahiroi masingna Chana dabadagi school asiga campus amatada pun leiminaba khulgi laibung amada khajinduna mahai tambirambagi paudamasi thamkhibane hairiba paudamasi thamkhibaga numit humni subaga oja ahum asi ahanbagi oina tharakhibane